ꯃꯌꯥꯝꯁꯤ ꯃꯇꯥꯡꯁꯤꯅꯀꯣ ꯁ꯭ꯀꯨꯕꯥ ꯗꯥꯏꯚꯤꯡ ꯆꯠꯂꯝꯗꯥꯏꯒꯤꯅꯦ ꯃꯣꯏ ꯃꯄꯥꯝꯆꯥ ꯑꯣꯏꯅ ꯆꯠꯂꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯍꯤꯗ ꯂꯩꯍꯧꯔꯒ ꯑꯁꯣꯝ ꯁꯥꯏꯗꯠꯇ ꯉꯥꯏꯍꯥꯛ ꯁꯤꯅꯔꯤ ꯏꯁꯤꯡꯒꯤ ꯀꯨꯝꯕ ꯈꯣꯠꯄ ꯇꯧꯔꯒ ꯂꯩꯔꯦ ꯁ꯭ꯀꯨꯕꯥ ꯗꯥꯏꯚꯤꯡ ꯌꯥꯎꯒꯗꯕ ꯃꯤꯈꯩꯅ ꯁꯣꯝꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯀꯣ ꯀꯦꯞꯇꯦꯟꯗꯣ ꯉꯁꯥꯏꯒꯤ ꯍꯤ ꯅꯨꯄꯥꯗꯨꯅ ꯑꯗꯨꯗꯨꯒ ꯑꯩꯗꯤ ꯄꯥꯡ ꯌꯥꯎꯔꯛꯑꯔꯣꯏ ꯁꯥꯏꯁꯦ ꯑꯩꯅ ꯄꯣꯠ ꯆꯩ ꯁꯪꯉ ꯈꯣꯠꯂꯒ ꯑꯥꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯅꯣꯏ ꯅꯨꯄꯥꯝꯆꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯥꯏ ꯃꯇꯥꯡꯁꯦ ꯈꯪꯗ꯭ꯔꯤꯁꯤꯗꯗꯤ ꯎꯗ꯭ꯔꯤꯕꯅꯤꯅ ꯃꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯃꯅꯨꯡꯗꯅ ꯍꯦꯟꯕ꯭ꯔꯥ ꯁꯤꯗ ꯃꯥꯅ ꯍꯥꯏꯐꯦꯠ ꯃꯤꯠꯇ ꯏꯁꯤꯡ ꯆꯪꯕ ꯌꯦꯡꯉꯣ ꯈꯣꯠꯄ ꯌꯦꯡꯉꯣ ꯍꯥꯏꯐꯦꯠ ꯇꯦꯁ ꯇꯧꯕꯅꯦꯕ ꯀꯨꯝꯃꯝꯗꯥꯏꯒꯤ ꯑꯗꯨꯗꯤ ꯃꯥꯅ ꯀꯨꯝꯊꯔ ꯃꯤꯠꯇꯨ ꯃꯈꯥꯗ ꯀꯨꯝꯊꯔ ꯌꯦꯡꯉꯣ ꯁꯨꯝ ꯌꯦꯡꯉꯁꯨ ꯁꯃꯨꯗ꯭ꯔꯒꯤ ꯂꯩꯔꯣꯟ ꯅꯨꯡ ꯎꯗꯣꯔꯤꯕꯅꯤꯅ ꯏꯔꯣꯟ ꯅꯨꯡꯁꯦꯀꯣ ꯀꯦꯃꯦꯔꯥꯁꯤꯅ ꯀꯣꯛꯇ ꯎꯞꯁꯜꯂꯕꯅꯤꯅ ꯑꯩ ꯀꯣꯛꯁꯤꯅ ꯃꯊꯛꯂꯣꯝꯗ ꯂꯩꯔꯤꯈꯩꯗꯤ ꯏꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯂꯩꯔꯤꯕ ꯇꯥꯎ ꯂꯨꯞꯊꯗ꯭ꯔꯤꯕꯅꯤꯅ ꯃꯊꯛ ꯑꯃꯨꯛ ꯎ ꯑꯗꯣ ꯃꯈꯥ ꯑꯃꯨꯛ ꯈꯤꯇꯪ ꯎꯊꯣꯏꯁꯦ ꯂꯨꯞꯊꯕꯗ ꯃꯅꯨꯡꯒ ꯃꯥꯟꯗ꯭ꯔꯥ ꯁꯤ ꯌꯥꯝ ꯀꯟꯅ ꯂꯨꯗ꯭ꯔꯤ ꯏꯁꯤꯡ ꯍꯦꯛ ꯁ꯭ꯋꯥꯏꯗꯕꯨꯗꯤ ꯂꯨꯞꯊꯕꯒꯅꯦꯕ ꯍꯧꯖꯤꯛꯇꯣ ꯁꯤꯗꯗꯤ ꯌꯥꯝ ꯀꯟꯅ ꯂꯨꯗ꯭ꯔꯤ ꯐꯨꯠ 10ꯃꯨꯛꯇꯪꯒꯤ ꯆꯥꯡꯅꯦꯕ ꯁ꯭ꯋꯥꯏꯁꯤꯅ ꯃꯇꯥꯏꯁꯤꯗꯤ ꯍꯦꯛ ꯀꯨꯝꯃꯤꯁꯤꯗꯤ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯁꯨ ꯐꯖꯅ ꯅꯨꯡꯉꯥꯏꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯐꯪꯉꯛꯇ꯭ꯔꯦ ꯂꯨꯞꯊꯕ ꯍꯧꯅꯔꯕꯅꯤ ꯍꯧꯖꯤꯛ ꯀꯤꯕꯅꯤꯅꯦ ꯏꯁꯤꯡꯗꯣ ꯃꯊꯪꯗ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯀꯤꯗꯤ ꯀꯤꯍꯦ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯈꯨꯠꯀꯤ ꯁꯥꯏꯟ ꯈꯔ ꯇꯥꯛꯑꯦꯕ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯒꯗꯤ ꯈꯨꯠꯁꯦ ꯑꯦꯔꯣ ꯃꯊꯛ ꯄꯤꯈꯠꯂꯣ ꯍꯥꯏꯕ ꯐꯛ ꯂꯥꯎꯅ ꯃꯣꯏꯒꯤ ꯁꯤꯂꯤꯟꯗꯔꯁꯤ ꯇꯧꯔ ꯀꯥꯞꯈꯠꯇꯣꯏꯅꯤ ꯁꯤ ꯃꯥꯅꯒ ꯇꯧꯔꯤꯗꯣ ꯁꯥꯛꯅꯒ ꯇꯥꯟꯅꯔꯛꯄꯗ ꯁꯤꯂꯤꯟꯗꯔꯁꯤꯁꯨ ꯀꯥꯞꯄ ꯆꯠꯂꯤꯗꯣ ꯁꯥꯛꯅ ꯇꯥꯟꯅꯔꯛꯑꯗꯤ ꯁꯤꯂꯤꯟꯗꯔ ꯀꯥꯞꯄ ꯄꯥꯏꯈꯠꯇꯣꯏꯅꯦꯕ ꯁꯣꯔ ꯐꯨꯟꯕ ꯌꯥꯗꯕꯅꯤ ꯃꯅꯨꯡꯗꯗꯤ ꯉꯁꯥꯏ ꯍꯤ ꯇꯣꯡꯉꯝꯗꯥꯏꯗꯁꯨ ꯁꯤꯗ ꯁꯃꯨꯗ꯭ꯔ ꯀꯨꯝꯃꯝꯗꯥꯏꯗꯁꯨ ꯃꯣꯏꯅ ꯀꯩꯀꯥ ꯇꯥꯛꯏꯗꯣ ꯍꯥꯏꯗꯅꯀꯣ ꯑꯗꯨ ꯍꯥꯏꯗꯣ ꯃꯌꯥꯝꯗꯣ ꯃꯣꯏ ꯁꯣꯔ ꯍꯥꯏ ꯐꯨꯜꯂꯛꯑꯒꯗꯤ ꯒ꯭ꯂꯥꯁ ꯃꯇꯦꯛ ꯑꯃ ꯂꯧꯕꯗꯣ ꯃꯊꯛꯇ ꯑꯗꯒꯤ ꯑꯣꯀꯦ ꯑꯣꯏꯔꯒꯗꯤ ꯑꯣꯀꯦꯒꯤ ꯁꯥꯏꯟ ꯃꯈꯥꯗ ꯀꯨꯝꯊꯁꯦ ꯍꯥꯏꯗꯤ ꯃꯈꯥꯗ ꯌꯨꯡꯊꯔꯛꯎ ꯑꯗꯨꯒ ꯁꯥꯏꯟ ꯈꯔ ꯇꯥꯛꯑꯦ ꯃꯥꯅ ꯉꯥ ꯃꯌꯥꯝꯁꯦ ꯉꯥ ꯌꯦꯡꯉꯨꯅꯦ ꯃꯆꯥ ꯃꯌꯥꯝꯁꯦ ꯉꯥꯅꯝ ꯆꯥꯊꯣꯛꯍꯧꯅꯤ ꯁꯥꯎꯅꯤ ꯁꯤ ꯉꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯣꯟꯅꯩ ꯉꯥꯅꯝ ꯆꯥ ꯍꯥꯏꯗꯤ ꯍꯥꯎꯅꯤ ꯁꯤ ꯉꯥꯅꯝ ꯆꯥꯒꯗꯕ ꯁꯥꯏꯖꯄꯨ ꯅꯠꯇꯦ ꯇꯨꯡꯍꯟꯕꯤ ꯄꯥꯛꯄꯗꯣ ꯑꯗꯨꯒꯤ ꯁꯥꯏꯖꯄꯨꯗꯤ ꯁꯥꯏꯖꯅꯦꯕ ꯈꯨꯄꯥꯛ ꯇꯪꯈꯥꯏꯃꯨꯛ ꯄꯥꯛꯑꯦꯕ ꯈꯨꯗꯣꯟ ꯑꯍꯨꯝꯃꯨꯛ ꯄꯥꯛꯄ ꯍꯥꯏꯇꯥꯔꯦ ꯇꯨꯡꯍꯟꯕꯤ ꯃꯄꯤ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤ ꯑꯩꯗꯤ ꯁꯥꯏꯖꯇꯁꯨ ꯁꯤ ꯎꯔꯛꯑꯦ ꯑꯩꯅ ꯑꯁꯨꯝ ꯃꯌꯥꯏꯗ ꯆꯠꯄꯗꯁꯨ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯨꯝꯈꯤꯗꯧ ꯅꯤꯡꯉꯨꯔꯦ ꯁꯤ ꯑꯣꯀꯦ ꯃꯥꯅ ꯑꯣꯀꯦꯅꯦ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧꯔꯤꯒꯦ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏꯅ ꯑꯣꯀꯦ ꯑꯣꯏꯔꯤꯅ ꯍꯥꯏꯔꯤꯅꯦꯕꯁꯦ ꯁꯨꯝ ꯁꯥꯏꯟ ꯈꯔ ꯃꯥꯅ ꯍꯪꯉꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟꯗꯣ ꯃꯥꯅ ꯁꯦꯟꯅꯕꯅꯦꯕ ꯑꯗꯨꯒꯤꯅꯤꯗ ꯑꯗꯣ ꯃꯣꯏꯒꯤ ꯑꯃ ꯑꯉꯛꯄ ꯑꯃ ꯂꯩ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯍꯟꯗꯛꯇ ꯑꯩꯅ ꯁꯤꯗ ꯈꯪꯕ ꯑꯃ ꯃꯥꯅ ꯔꯤꯒꯨꯂꯦꯠ ꯇꯧꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯁꯤ ꯂꯨꯞꯊꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯂꯨꯞꯊꯍꯟꯕ ꯌꯥꯝ ꯂꯨꯞꯊꯍꯟꯗꯕꯁꯦ ꯑꯁꯤꯁꯨ ꯁꯤꯂꯤꯟꯗꯔꯁꯤꯗ ꯁꯦꯟꯅꯔꯒ ꯔꯤꯒꯨꯂꯦꯠ ꯇꯧꯔ ꯁꯦꯝꯕ ꯌꯥꯏꯑꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟ ꯅꯨꯡꯖꯦꯗꯣ ꯂꯩꯔꯣꯟ ꯑꯩꯗꯤ ꯎ ꯐꯪꯗꯦꯀꯣ ꯃꯌꯥꯝꯁꯨ ꯎꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯩꯗꯤ ꯌꯦꯡꯕꯤꯍꯧꯔꯣꯀꯣ ꯁꯥꯛ ꯑꯆꯧꯕ ꯊꯦꯡꯅꯔꯗꯤꯅ ꯀꯩꯅꯣꯝꯃ ꯈꯜꯂꯨꯕꯅꯤ ꯆꯒꯤ ꯑꯁꯥꯡꯕ ꯑꯃ ꯂꯩꯔꯤꯁꯦ ꯀꯩꯀꯩ ꯌꯥꯝ ꯂꯩ ꯃꯥꯜꯂꯦ ꯁꯦ ꯀꯩꯅꯣꯅꯦꯕ ꯀꯩꯅꯣ ꯁꯦ ꯀꯩꯕ ꯀꯣꯡꯒ꯭ꯔꯦꯡ ꯑꯆꯧꯕꯒꯨꯝꯕꯅꯦꯕ ꯁꯦ ꯑꯁ ꯑꯩ ꯍꯣꯔꯦꯟ ꯃꯥꯏ ꯍꯣꯜꯒ ꯄꯥꯜꯂꯤ ꯃꯈꯨꯟ ꯀꯣꯡꯒ꯭ꯔꯦꯡ ꯑꯆꯧꯕꯅꯤ ꯍꯣꯔꯦꯟ ꯎꯠꯂꯛꯀꯅꯤ ꯀꯤꯖꯩꯌꯦ ꯁꯤꯗꯤ ꯈꯨꯠꯆꯥꯎꯑꯝꯅꯤ ꯀꯣꯡꯒ꯭ꯔꯦꯡꯃꯛꯇꯤ ꯅꯠꯇꯕꯖꯥꯠꯅꯤ ꯃꯥꯏ ꯃꯈꯜ ꯃꯥꯟꯅꯕꯖꯥꯠꯅꯤ ꯉꯥ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯁꯤ ꯀꯩꯅꯣ ꯕꯣꯛꯁꯂ ꯀꯩꯅꯣꯝ ꯇꯥꯔꯦ ꯁꯅꯥꯄꯥ ꯌꯥꯎꯖꯥꯠꯂꯣ ꯁꯅꯥꯄꯥ ꯌꯥꯎꯔꯝꯗꯣꯏꯅꯤ ꯁꯅꯥꯏ ꯉꯥ ꯑꯃ ꯌꯥꯎꯔꯝꯃꯦꯗ ꯑꯇꯩ ꯇꯤꯝ ꯑꯇꯩ ꯆꯠꯂꯤꯁꯦ ꯃꯤ ꯑꯇꯩꯁꯨ ꯁꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤ ꯇꯧꯔꯒ ꯃꯣꯏꯅ ꯁ꯭ꯋꯥꯏ ꯃꯔꯛꯁꯦ ꯌꯦꯡꯉꯣ ꯇꯨ ꯀꯟ ꯂꯥꯎꯋꯦ ꯁꯤ ꯀꯩ ꯄꯣꯠꯅꯣ ꯈꯪꯗꯦ ꯃꯣꯏꯒꯤ ꯄꯥꯟꯕꯤꯅꯤꯁꯦ ꯃꯨꯔꯨꯝ ꯇꯧꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯣ ꯑꯁ ꯏꯅꯣꯛꯀꯤ ꯃꯨꯁꯔꯨꯝꯒꯨꯝꯕꯗꯤ ꯑꯁ ꯍꯩꯅꯗꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯈꯜꯂꯒ ꯑꯩꯅ ꯅꯪ ꯅꯍꯥꯟꯒꯩ ꯇꯤꯟ ꯀꯥꯡ ꯁꯨꯃꯥꯏꯅ ꯖꯨ ꯇꯧꯕꯁꯦ ꯌꯥꯝ ꯍꯩꯅꯒꯟꯗꯕꯅꯦ ꯑꯗꯣ ꯁꯤꯗꯗꯤ ꯍꯩꯅꯔꯦ ꯍꯩꯅꯔꯦ ꯁꯃꯨꯗ꯭ꯔꯒꯤꯅꯦ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯐꯨꯠ 10 ꯇꯧꯕꯗꯤ ꯅꯪ ꯑꯣꯛꯇꯣꯄꯁꯀ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯑꯩꯗꯤ ꯑꯣꯛꯇꯣꯄꯁꯇ ꯍꯩꯅꯗꯦ ꯂꯨꯞꯊꯔꯛꯑꯕꯅꯤ ꯐꯨꯠ 10-30ꯃꯨꯛ ꯂꯨꯞꯊꯔꯛꯑꯕꯅꯤ ꯁꯤꯗ ꯗꯣꯂꯥꯟ ꯃꯊꯣꯟ 3ꯒꯨꯝꯕ ꯂꯨꯞꯊꯔꯛꯑꯕꯅꯤꯁꯦ ꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯇꯤꯌꯥꯁꯤꯁꯨ ꯅꯣꯡꯃꯪꯂꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯐꯖꯔ ꯕ꯭ꯂꯨ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯅꯨꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯑꯣꯏꯔꯤꯅꯣ ꯁꯤꯅꯦ ꯑꯗꯨꯝ ꯈꯪꯗꯦ ꯉꯛꯏꯁꯦ ꯑꯩꯅ ꯑꯗꯣ ꯅꯨꯡꯁꯥ ꯁꯥꯕ ꯅꯨꯃꯤꯠꯇꯗꯤ ꯍꯦꯟꯅ ꯐꯖꯅꯤꯅ ꯈꯜꯂꯦ ꯑꯩ ꯅꯨꯃꯤꯠꯇꯨ ꯅꯨꯡꯁꯥ ꯌꯥꯝ ꯉꯛꯑꯦ ꯀꯟꯅ ꯍꯥꯏꯕ ꯁꯥꯗꯦꯕ ꯅꯣꯡ ꯃꯪꯂꯤ ꯇꯧ ꯂꯩꯕ ꯅꯣꯡꯁꯨ ꯆꯨꯏꯗꯅ ꯅꯨꯡꯁꯥ ꯌꯥꯝ ꯐꯖꯅ ꯁꯥꯕ ꯅꯨꯃꯤꯠꯇꯗꯤꯅꯦ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯒꯗꯕꯅꯤꯁꯦ ꯑꯩꯗꯤ ꯈꯔ ꯋꯥꯒꯟꯕꯅꯤꯅ ꯋꯥꯗꯧ ꯃꯥꯜꯂꯦ ꯃꯁꯦ ꯄꯥꯟꯕꯤꯅꯦ ꯁꯦ ꯉꯥꯒꯁꯦ ꯆꯦꯟ ꯁꯥꯟꯅꯔꯤ ꯃꯔꯛꯁꯤꯗ ꯑꯩ ꯇꯦꯛꯈ꯭ꯔꯦꯗꯣ ꯑꯩꯅ ꯈꯣꯡꯅ ꯄꯛ ꯂꯥꯎꯅ ꯀꯥꯎꯕꯗ ꯃꯁꯥ ꯀꯜꯂꯤ ꯀꯛ ꯂꯥꯎꯋꯦ ꯀꯜꯂꯤ
ꯉꯥꯁꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩ ꯁ꯭ꯋꯥꯏꯗꯅ ꯃꯨꯁꯨꯛ ꯃꯨꯕ ꯂꯩꯔꯦ ꯉꯥꯛꯇꯃꯨꯛ ꯃꯀꯨꯞꯁꯦ ꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯄꯥꯛ ꯀꯩꯅꯣ ꯆꯠꯀꯗꯕꯁꯨ ꯃꯥꯟꯗꯦꯀꯣ ꯑꯗꯨ ꯌꯦꯡꯅꯤꯡꯕꯅꯦ ꯑꯩꯁꯦ ꯀꯤꯗꯅ ꯑꯗꯨꯝ ꯇꯣꯛꯍꯧꯔꯦ ꯑꯗꯨ ꯄꯣꯠ ꯆꯩꯗꯨꯁꯨ ꯁꯦꯟꯅꯗ ꯌꯥꯗꯕ ꯑꯗꯨꯗꯨꯅ ꯈꯪꯗꯦ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯇꯥꯡꯉꯤꯀꯣ ꯂꯨꯄꯥ 5,500ꯅꯦꯕ 4,500 5,500 ꯃꯌꯥꯅꯦꯕ ꯑꯗꯨꯁꯨ ꯃꯤ ꯑꯃꯃꯝꯗ ꯑꯃꯨꯛ ꯍꯟꯅ ꯎꯔꯣꯏꯗꯕꯅꯤꯅ ꯇꯧꯕꯒꯤ ꯋꯥꯅꯤꯗ ꯁꯤ ꯃꯈꯥꯁꯦ ꯂꯩꯉꯣꯏ ꯉꯧꯔꯣꯛ ꯉꯧꯕ ꯇꯥꯔꯤꯁꯤꯕ ꯑꯗꯨꯅꯁꯨ ꯐꯖꯍꯜꯂꯤꯁꯦ ꯁꯥꯛ ꯃꯝꯖꯜꯂꯤꯗ ꯉꯧꯔꯣꯛ ꯉꯧꯅꯁꯦ ꯑꯩꯈꯣꯏꯅ ꯆꯠꯄ ꯎꯐꯨꯟ ꯕꯨꯡ ꯀꯥꯏꯖꯕꯁꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯍꯩꯔ ꯄꯣꯠꯅꯤꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤꯅ ꯁꯤ ꯉꯥꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯁꯤ ꯉꯥꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯀꯣꯟꯅ ꯌꯥꯎꯔꯛꯀꯅꯤ ꯃꯥꯅ ꯄꯥꯏꯁꯤꯜꯂꯤꯁꯤ ꯎꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯣꯡꯅ ꯀꯥꯎꯕꯅꯦꯕꯀꯣ ꯈꯣꯡꯅ ꯀꯥꯎꯕꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯇ꯭ꯔꯥ ꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯍꯣꯔꯦꯟ ꯌꯥꯎꯔꯛꯀꯅꯤ ꯌꯥꯝ ꯑꯅꯝ ꯀꯟꯕ ꯉꯥꯅꯦꯕ ꯈꯣꯡꯅ ꯀꯥꯎꯕꯁꯤꯗ ꯀꯤꯗ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗꯤ ꯑꯇꯩ ꯉꯥ ꯃꯌꯥꯝꯁꯨ ꯂꯣꯏ ꯆꯦꯟꯈꯤꯕꯀꯣ ꯃꯥ ꯑꯃꯗꯤ ꯑꯗꯨꯝ ꯈꯣꯡꯅ ꯀꯥꯎꯒꯦ ꯇꯧꯕꯁꯦ ꯄꯥꯏꯁꯤꯜꯂꯤꯁꯤ ꯌꯦꯡꯉꯨꯁꯦ ꯖꯔ ꯍꯣꯔꯦꯟ ꯇꯥꯟꯅ ꯃꯤ ꯈꯔ ꯆꯠꯂꯤꯁꯦ ꯍꯧꯋꯤꯅꯦ ꯁꯦ ꯄꯥꯏꯁꯤꯜꯂꯛꯀꯅꯦꯕ ꯁꯤ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯇꯧꯕ ꯉꯥꯁꯦ ꯈꯔ ꯀꯥꯔꯟ ꯑꯃꯅꯤ ꯁꯤ ꯇꯦꯕꯜ ꯆꯧꯀꯤ ꯑꯃ ꯂꯩꯔꯦ ꯁꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯐꯝꯃꯒ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯌꯦꯡꯉꯨꯁꯦ ꯆꯥꯛ ꯆꯥ ꯌꯥꯔꯅꯤ ꯃꯨꯛꯕꯥꯡ ꯇꯧ ꯌꯥꯔꯅꯤ ꯁꯤ ꯐꯝꯃꯒ ꯏꯅꯣꯛꯀꯤ ꯃꯨꯁꯨꯔꯃꯥꯝꯁꯤ ꯃꯔꯛꯇ ꯌꯥꯎꯕ ꯉꯥꯁꯦ ꯐꯖꯕꯅꯦꯕ ꯉꯥ ꯃꯆꯨꯁꯤ ꯈꯨꯐꯖꯕꯗꯣ ꯂꯩ ꯑꯩ ꯊꯣꯏ ꯐꯖꯕꯒ ꯅꯝꯃꯤꯅꯦꯁꯦ ꯃꯥꯜꯂꯦ ꯁꯤꯅꯔꯤꯒ ꯅꯨꯡꯁꯤꯠ ꯎꯔꯨ ꯂꯤꯂꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠꯒ ꯉꯥꯁꯦ ꯆꯪꯉꯤꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯃꯈꯥꯗ ꯉꯥ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯉꯥꯅꯤ ꯉꯥꯅꯦ ꯑꯁꯤ ꯉꯥꯁꯦ ꯍꯣꯔꯦꯟ ꯊꯣꯛꯂꯛꯈꯤꯅꯤ ꯁꯤ ꯇꯦꯕꯜꯁꯦ ꯀꯩꯅꯣꯒ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯕꯣꯛꯁꯅꯤ ꯍꯣꯏ ꯕꯣꯛꯁ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯦꯕꯜ ꯐꯝꯅꯕ ꯀꯩꯅꯣ ꯃꯥꯟꯗ꯭ꯔꯥ ꯇꯩꯇꯥꯅꯤꯛꯀꯤ ꯁꯤꯃꯥꯗꯣ ꯅꯤꯡꯁꯤꯡꯉꯦꯕ ꯅꯣꯏ ꯇꯦꯛꯑ ꯀꯥꯏꯔꯒ ꯃꯅꯨꯡꯗ ꯇꯥꯁꯜꯂꯒ ꯆꯍꯤ ꯀꯨꯏꯅ ꯂꯩꯕꯗꯣ ꯃꯁꯤ ꯉꯥ ꯐꯥꯅꯤ ꯉꯥꯁꯤꯅ ꯌꯧꯈꯔꯦ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯂꯩꯔꯦꯗꯣ ꯏꯁꯀꯥꯏ ꯕ꯭ꯂꯨꯒꯤ ꯉꯥ ꯐꯖꯕꯁꯨ ꯂꯩꯔꯦꯗꯣ ꯃꯆꯨ ꯂꯩꯗꯣ ꯉꯁꯥꯏꯒꯤꯗꯨꯅꯦꯕ ꯁꯤ ꯌꯧꯁꯤꯜꯂꯛꯏꯁꯦ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯅꯪ ꯑꯩꯅ ꯀꯣꯡꯒ꯭ꯔꯦꯡꯅꯦ ꯍꯥꯏꯕꯗꯣ ꯀꯣꯡꯒ꯭ꯔꯦꯡꯒꯨꯝꯕꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯒꯦꯕꯀꯣ ꯊꯨꯞꯆꯟꯈꯤꯅꯤ ꯌꯦꯡꯉꯨꯁꯤ ꯊꯦꯡꯕꯁꯤꯗ ꯈꯨꯝꯖꯤꯜꯂꯛꯑꯦ ꯍꯥꯏꯕ ꯑꯗꯣ ꯀꯤꯖꯩꯌꯦ ꯖꯥꯏꯟꯅꯤ ꯄꯨꯔꯥ ꯆꯞꯀ ꯆꯞꯈꯤꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯑꯣꯡꯅꯦꯕ ꯁꯤꯅ ꯖꯥꯏꯟ ꯑꯣꯏ ꯆꯞꯁꯜꯂ ꯂꯩꯈꯤꯕ ꯄꯣꯠꯅꯦꯕ ꯁꯤ ꯖꯥꯏꯟꯒ ꯃꯥꯜꯂꯦ ꯑꯅꯤ ꯑꯍꯨꯝ ꯄꯨꯂꯞ ꯂꯩꯔꯤꯁꯦ ꯑꯆꯧꯕꯅꯤ ꯃꯣꯏꯁꯦ ꯑꯃꯗꯤ ꯈꯨꯝꯖꯤꯜꯂ ꯂꯩꯈꯤꯕꯁꯦ ꯁꯤꯃꯥ ꯏꯪꯂꯤꯁꯀꯤꯗꯒ ꯌꯥꯝ ꯌꯥꯎꯒꯟꯕ ꯃꯈꯟ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗ ꯑꯩ GoPro ꯄꯨꯔꯝꯗꯗꯤꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯐꯪꯉꯔꯣꯏꯗꯕꯅꯤ ꯃꯣꯕꯥꯏꯜꯅꯗꯤ ꯅꯝꯕ ꯌꯥꯔꯣꯏ ꯑꯩ ꯏꯁꯤꯡ ꯆꯪꯗꯅ ꯁꯤꯁꯨ ꯀꯩꯒꯤꯅꯣꯗ ꯀꯩꯀꯩ ꯌꯥꯝ ꯍꯧꯔꯦ ꯂꯨꯞꯄꯤꯗꯣ ꯃꯤꯇꯔ ꯁꯥꯡꯃꯦꯕ 30 ꯐꯤꯠꯃꯨꯛ ꯂꯨꯞꯄꯛꯑꯕ ꯍꯥꯏꯁꯤ ꯗꯣꯂꯥꯟ 3-4ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯨꯞꯊꯔꯛꯑꯕ ꯍꯥꯏꯁꯤ ꯐꯣꯟꯅꯒꯗꯤ ꯌꯥꯔꯣꯏ ꯏꯁꯤꯡ ꯂꯣꯏ ꯆꯪꯗꯅ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃꯅꯤ ꯃꯈꯥ ꯂꯩ ꯃꯌꯥꯝꯁꯦ ꯃꯤ ꯑꯇꯣꯞꯄꯁꯨ ꯀꯨꯝꯊꯔꯛꯄ꯭ꯔꯣ ꯀꯨꯝꯃꯤ ꯃꯌꯥꯝꯁꯤꯗꯤ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯉꯝꯃꯒ ꯅꯣꯏꯅ ꯄꯥꯝ ꯆꯥꯁꯨ ꯅꯠꯇꯦꯒꯨꯝ ꯇꯧ ꯀꯩꯅꯣꯅꯦꯅ ꯈꯜꯂꯨꯔꯦ ꯃꯤ ꯃꯌꯥꯝ ꯊꯦꯡꯅꯩꯔꯕ ꯑꯗꯨꯝ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝ ꯂꯥꯞꯅ ꯆꯠꯍꯟꯗꯦꯕ ꯀꯅꯥ ꯈꯪꯅꯤ ꯁꯥꯛ ꯂꯩꯃꯗꯤ ꯑꯗꯩ ꯃꯤ ꯁꯃꯨꯗ꯭ꯔꯒꯤ ꯌꯣꯍꯥ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕ꯭ꯔꯥ ꯏꯁꯤꯡ ꯏꯄꯣꯝ ꯀꯟꯅ ꯂꯥꯛꯄꯗꯣ ꯏꯔꯩꯗꯣ ꯑꯗꯨ ꯂꯥꯛꯑꯁꯨ ꯁꯥꯊꯤꯗꯣꯏꯅꯦ ꯑꯔꯨꯕ ꯃꯐꯝꯗ ꯌꯥꯝ ꯀꯟꯅ ꯂꯨꯅꯗꯤ ꯀꯨꯝꯍꯟꯗꯦꯕ ꯇꯨꯔꯤꯁꯅꯤꯅ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯐꯖꯕꯗꯣ ꯌꯦꯡꯍꯟꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯑꯗꯨꯗꯤ ꯂꯝꯕꯤꯗꯒ ꯃꯤ ꯊꯦꯡꯅꯕꯗꯣ ꯅꯣꯏꯗꯤ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯁꯤꯗ ꯃꯤ ꯊꯦꯡꯅꯔꯦ ꯊꯦꯡꯅꯔꯤꯁꯦ ꯃꯈꯜ ꯃꯈꯜ ꯃꯤ ꯀꯅꯥ ꯊꯦꯡꯅꯔꯦ ꯋꯥꯔꯤꯒ ꯁꯥꯟꯅꯩꯅꯦ ꯆꯤꯟ ꯈꯨꯝꯖꯤꯜꯂꯒ ꯉꯛ ꯅꯣꯝꯃ ꯏꯪꯒꯤꯠꯇ ꯏꯪꯒꯤꯠꯇ ꯇꯧꯅꯩꯅꯦ ꯌꯦꯡꯉꯤꯁꯦ ꯑꯃꯁꯦ ꯁꯣꯝꯗ ꯃꯣꯏ ꯀꯦꯃꯦꯔꯥ ꯄꯨꯔꯛꯇꯕ ꯀꯥꯡꯕꯨꯁꯦ ꯃꯣꯏ ꯃꯥꯡꯖꯔꯕꯅꯤ ꯃꯣꯏꯗ ꯅꯝꯍꯟꯕ ꯌꯥꯏꯕ ꯀꯦꯃꯦꯔꯥꯗꯣ 3,000 ꯂꯧꯋꯦ ꯀꯦꯃꯦꯔꯥ ꯋꯥꯏꯕꯩ ꯑꯗꯣ ꯁꯨꯝꯕ ꯇꯧꯗꯣꯏꯕ ꯁ꯭ꯀꯨꯕꯥ ꯗꯥꯏꯚꯤꯡ ꯇꯧꯒꯗꯧꯕ ꯑꯣꯏꯇꯥꯔꯗꯤ GoPro ꯄꯨꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯁꯨ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯀꯦꯃꯦꯔꯥ ꯄꯨꯕꯤꯌꯨ ꯂꯩꯉꯣꯏ ꯃꯀꯨꯞꯅꯦ ꯃꯁꯦ ꯂꯩꯉꯣꯏꯁꯦ ꯀꯣꯏꯂꯦꯡ ꯂꯦꯡꯕꯒꯤ ꯂꯩꯉꯣꯏ ꯃꯀꯨꯞ ꯄꯥꯏꯕꯩꯅꯦ ꯀꯣꯏꯄꯥꯏ ꯃꯀꯨꯞ ꯃꯌꯥꯝ ꯄꯥꯏꯔꯤꯁꯦ ꯉꯁꯥꯏ ꯉꯥ ꯃꯅꯨꯡ ꯂꯩꯍꯧꯕ ꯉꯥꯗꯣ ꯊꯣꯛꯂꯛꯑꯅꯤ ꯑꯉꯧꯕꯒ ꯁꯤ ꯅꯨꯄꯥꯅ ꯇꯥꯟꯊꯣꯛꯏꯅꯦ ꯉꯥꯁꯤ ꯉꯁꯥꯏ ꯂꯩꯖꯍꯧꯕꯅꯤ ꯂꯦꯡꯗꯅ ꯃꯌꯥꯡꯁꯤꯅ ꯀꯅꯥꯅ ꯐꯝꯃꯝꯕꯒꯤ ꯀꯩꯅꯣꯅꯣ ꯈꯪꯗꯦ ꯇꯦꯕꯜ ꯆꯧꯀꯤꯅꯣ ꯈꯪꯗꯦ ꯑꯥꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦꯁꯦ ꯐꯣꯇꯣ ꯅꯝꯃꯤꯅꯦ ꯃꯣꯏ 2-3 ꯂꯩꯔꯒ ꯑꯁꯣꯝꯗ ꯃꯇꯣꯝꯗꯅ ꯑꯃꯅ ꯀꯩꯅꯣꯝ ꯄꯥꯏꯔ ꯇꯧꯔꯛꯏꯁꯦ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯕꯤꯅꯦꯕꯁꯦ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ 3,000 ꯂꯧꯋꯦ ꯑꯩꯁꯦ ꯃꯤ ꯑꯃꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯆꯪꯉꯤꯗꯅ ꯑꯗꯨꯒꯤꯅꯦ ꯇꯧꯔꯤꯁꯦ ꯅꯣꯏꯅ ꯅꯊꯟꯗ ꯅꯝꯖꯔꯦ ꯑꯩꯁꯤ ꯏꯁꯥꯇꯣꯝꯅ GoPro ꯄꯥꯏꯔ ꯇꯧꯔꯤꯅꯦꯕꯁꯦ ꯑꯃꯨꯛꯅ ꯀꯣꯛꯇ ꯑꯃꯨꯛ ꯎꯞꯁꯜꯂꯦ ꯁꯤꯅ ꯑꯃꯨꯛ ꯄꯥꯏꯔꯒ ꯑꯃꯨꯛ ꯈꯨꯠꯅ ꯇꯧꯕꯅꯦ ꯄꯥꯏꯕ ꯑꯃꯨꯛ ꯀꯣꯛꯇ ꯑꯃꯨꯛ ꯎꯞꯁꯜꯂꯒꯅ ꯈꯨꯠ ꯑꯅꯤꯗꯣ ꯑꯃꯨꯛ ꯁꯪꯅꯤꯡꯀꯥꯟꯗ ꯀꯣꯛꯇ ꯑꯃꯨꯛ ꯎꯞꯁꯟꯕ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ GoPro ꯅꯨꯡꯉꯥꯏꯔꯦ ꯄꯨꯔꯝꯕ ꯀꯥꯏ ꯈꯨꯅꯨꯡꯉꯥꯏꯅꯤ ꯀꯩꯅꯣ ꯃꯤ ꯃꯌꯥꯝ ꯊꯦꯡꯅꯩꯗꯣ ꯑꯩꯗꯤ ꯀꯤꯔꯨꯕꯅꯦ ꯍꯥꯏꯗꯤ ꯅꯣꯏ ꯂꯩꯁꯨ ꯃꯃꯥꯡꯗꯁꯨ ꯆꯠꯂꯤ ꯃꯌꯥꯝꯁꯨꯗ꯭ꯔꯥ ꯅꯣꯏꯗꯪ ꯀꯨꯝꯃꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯦ ꯏꯔꯛ ꯅꯛꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ
ꯕꯦꯁ ꯅꯥꯏꯅ ꯀ꯭ꯂꯥꯁꯀ ꯂꯧꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯗꯁꯨ ꯆꯠꯀꯗꯕ ꯃꯤꯒꯤ ꯂꯤꯁꯀ ꯏꯁꯤꯜꯂꯤ ꯃꯌꯥꯝꯗꯣ ꯁꯤꯗ ꯄꯨꯊꯕꯖꯥꯠꯅꯦ ꯁꯤꯅ ꯍꯜꯂꯛꯑꯕꯅꯤ ꯈꯔ ꯑꯊꯦꯡꯕꯗ ꯑꯃꯨꯛ ꯋꯥ ꯌꯣꯟꯁꯜꯂꯛꯑꯕꯅꯤ ꯁꯤ ꯅꯝꯃꯤꯅꯦ ꯁꯤ ꯃꯤ 2-3 ꯂꯩꯔꯒ ꯃꯃꯥꯡꯗ ꯑꯃ ꯂꯦꯞꯄ ꯂꯩꯗꯣ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦꯕ ꯃꯣꯏ ꯑꯁꯊꯃꯥ ꯂꯩꯕ ꯃꯤꯗꯗꯤ ꯈꯔ ꯋꯥꯏ ꯍꯥꯏ ꯃꯣꯏꯅ ꯍꯪꯉꯤ ꯑꯁꯃꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯀꯩꯅꯣ ꯁꯣꯔ ꯍꯣꯟꯕꯒꯤ ꯋꯥꯕꯩ ꯊꯕꯛꯅꯤꯅꯀꯣ ꯑꯗꯨꯗꯤ ꯈꯔ ꯋꯥꯏ ꯍꯥꯏꯕ ꯄ꯭ꯔꯦꯁꯔ ꯊꯕꯥꯛꯇ ꯄ꯭ꯔꯦꯁꯔ ꯂꯨꯝꯕꯗꯤ ꯂꯨꯝꯃꯛꯑꯦ ꯁꯣꯔ ꯍꯣꯟꯕꯗꯣ ꯄ꯭ꯔꯦꯁꯔ ꯀꯜꯂꯛꯄꯅꯤꯅꯅꯦ ꯊꯕꯥꯛꯇ ꯁꯣꯔꯁꯦ ꯍꯣꯟꯕꯗꯅꯦ ꯀꯩꯅꯣ ꯂꯨꯝꯅ ꯆꯠꯂꯦꯕ ꯁꯣꯔꯁꯦ ꯐ꯭ꯔꯤ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯍꯣꯜꯂꯤ ꯁꯨꯃꯥꯏꯅ ꯑꯣꯏꯗꯦꯕ ꯑꯣꯛꯁꯤꯖꯦꯟ ꯎꯞꯄ ꯍꯣꯜꯂꯒꯁꯨ ꯈꯔ ꯂꯨꯝꯊꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗꯅ ꯃꯇꯥꯏ ꯑꯣꯏꯔꯤꯉꯩꯗꯅ ꯑꯃꯨꯛ ꯄ꯭ꯔꯦꯁꯔꯗꯣ ꯀꯟꯗꯦꯕꯀꯣ ꯃꯌꯥꯏ ꯂꯨꯝꯊꯔꯛꯑꯀꯥꯟꯗꯗꯤ ꯁꯣꯔꯁꯦ ꯊꯕꯥꯛꯇ ꯅꯝꯁꯤꯜꯂꯛꯄ ꯐꯥꯖꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯏꯔꯩ ꯀꯠꯂꯤꯅꯤꯗꯣ ꯏꯔꯩꯗꯨ ꯅꯠꯇꯦꯗ ꯀꯩꯅꯣꯗꯨꯅꯤꯗ ꯏꯔꯩꯁꯨ ꯃꯥꯒꯤ ꯁꯥꯐꯨ ꯀꯜꯂꯝꯒꯅꯤ ꯃꯇꯥꯏꯗꯐꯥꯎꯗ ꯇꯧꯋꯤꯗꯨꯗꯤ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯀꯟꯅ ꯈꯪꯗꯦ ꯏꯔꯩꯗꯨꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤꯍꯦ ꯍꯤ ꯆꯠꯄꯕꯨ ꯇꯧꯋꯤꯗꯨ ꯂꯣꯏꯔꯛꯑꯕꯅꯦ ꯖꯍꯥꯖꯇ ꯁꯤꯗ ꯃꯥꯅ ꯅꯪ ꯅꯇꯣꯝꯗ ꯐ꯭ꯔꯤ ꯑꯩ ꯉꯥꯏꯍꯥꯛ ꯏꯇꯣꯝꯗ ꯇꯧꯖꯒꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯑꯩꯅ ꯍꯥꯏꯔꯕ ꯅꯪ ꯑꯗꯨꯝ ꯂꯣꯏꯔ ꯆꯠꯂꯣ ꯁꯣꯝ ꯁꯥꯏꯗꯠꯇ ꯆꯠꯂꯣ ꯃꯈꯥꯗ ꯂꯨꯞꯊꯔꯣꯅ ꯑꯉꯥꯡꯗꯤ ꯑꯩꯅ ꯍꯩꯇꯕꯅꯦ ꯃꯥꯗꯤ ꯅꯪ ꯁꯦꯟꯅꯍꯟꯕꯅꯦ ꯉꯁꯥꯏꯈꯩꯗꯤ ꯇꯧꯕ ꯌꯥꯗꯦꯕꯅ ꯀꯩꯅꯣꯗ ꯑꯁꯣꯝꯗ ꯃꯌꯥꯏꯔꯣꯝꯗ ꯁꯨꯝ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯂꯝꯕꯤ ꯈꯪꯗꯕꯅꯤꯅ ꯆꯠꯊꯣꯛꯈ꯭ꯔꯒꯗꯤ ꯇꯝꯕ ꯉꯝꯗꯦꯗꯅ ꯁꯥꯛ ꯂꯩꯕꯗꯤ ꯇꯨꯔꯤꯁ ꯁꯣꯛꯑꯗꯤ ꯃꯥꯡꯗꯣꯏꯅꯤ ꯃꯣꯏꯗꯤ ꯑꯗꯨꯅ ꯁꯣꯛꯁꯨ ꯁꯣꯛꯑꯣꯏꯗꯕ ꯁꯦꯞ ꯁꯥꯏꯠꯇꯨ ꯊꯤꯔꯛꯏꯕ ꯐꯖꯕꯗꯨꯁꯨ ꯑꯗꯨꯝ ꯎꯍꯟꯕ ꯑꯗꯨꯗ ꯌꯥꯝ ꯂꯨꯅ ꯆꯠꯅꯤꯡꯉꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯗꯅꯀꯣ ꯁꯨꯝꯕ ꯅꯠꯇꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯃꯆꯨꯒꯤ ꯉꯥ ꯌꯥꯝ ꯎꯔꯛꯑꯦ ꯀꯦꯃꯦꯔꯥꯗ ꯃꯃꯤ ꯇꯥꯗꯕ ꯁ꯭ꯋꯥꯏꯗꯁꯨ ꯑꯃꯅꯤ ꯌꯥꯎꯕꯅꯤ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯉꯥꯗꯣ ꯑꯃꯅꯤ ꯁ꯭ꯋꯥꯏꯗꯁꯨ ꯎꯔꯛꯄꯅꯦꯕ ꯑꯩ ꯎꯠꯂꯛꯀꯦꯕ ꯑꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯀꯣꯛꯇ ꯎꯞꯁꯟꯈ꯭ꯔꯕꯅꯤ ꯁꯨꯝ ꯀꯥꯟꯗ ꯈꯨꯠ ꯑꯅꯤꯁꯤ ꯑꯣꯏꯔꯒ ꯇꯥꯟꯅꯔꯕꯅꯤ ꯉꯝꯗꯦ ꯀꯥꯏꯗ ꯑꯔꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯕꯥꯛꯇ ꯌꯥꯟꯁꯤꯜꯂꯕꯅꯤꯅ ꯅꯪꯒꯟꯗ ꯑꯣꯏꯗꯨꯗꯤ ꯑꯗꯨꯅꯤ ꯅꯪꯒꯟꯗ ꯄꯣꯠꯁꯟꯕꯗꯨꯅꯤ ꯍꯥꯏꯁꯦ ꯊꯕꯥꯛꯇ ꯌꯥꯟꯁꯤꯟꯕ ꯍꯥꯏ ꯑꯣꯟꯅꯔꯦ ꯁ꯭ꯋꯥꯏꯗ ꯎꯔꯛꯄꯅꯦꯕ ꯀꯦꯃꯦꯔꯥꯃꯦꯟꯅ ꯄꯠ ꯂꯥꯎ ꯊꯣꯛꯂꯛꯑꯝꯒꯅꯦꯕ ꯊꯣꯏꯗ ꯆꯦꯟꯒꯗꯣ ꯆꯦꯟꯈꯤꯕ ꯅꯪꯒꯟꯗ ꯑꯃꯨꯕ ꯇꯧꯗꯣꯠ ꯅꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯃꯇꯝꯗ ꯋꯥꯎꯔꯤ ꯆꯦꯟꯕ ꯎꯕ ꯃꯥꯜꯂꯦ ꯋꯥꯔꯤ ꯆꯦꯟꯕ ꯎꯕꯅꯤ ꯈꯪꯗꯦ ꯃꯣꯏ ꯉꯥ ꯐꯥꯒꯗꯣꯏ ꯃꯥꯜꯂꯦ ꯃꯆꯥ ꯁꯤꯗ ꯃꯆꯥ ꯇꯥꯟꯅꯕꯅꯤ ꯑꯝꯇꯗꯤ ꯐꯥꯒꯦ ꯇꯧꯕꯅꯤ ꯉꯝꯗꯦ ꯀꯥꯏꯗꯒꯤ ꯇ꯭ꯔꯤꯠ ꯀꯥꯞꯈꯤꯕꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯉꯥ ꯋꯥꯎꯔꯤ ꯇꯧꯕ ꯑꯗꯨꯅꯤ ꯆꯦꯟꯕ ꯃꯥꯜꯂꯦ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯁ꯭ꯋꯥꯏꯗ ꯎꯕꯅꯤ ꯁ꯭ꯋꯥꯏꯗ ꯆꯥꯈꯠꯂꯒ ꯌꯦꯡꯉꯗꯤ ꯑꯃꯨꯛ ꯈꯪꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯅꯨꯡꯉꯥꯏꯈꯤ ꯌꯥꯝꯅ ꯃꯣꯏ ꯃꯊꯛꯁꯦ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒꯤ ꯀꯩꯅꯣꯒ ꯕ꯭ꯂꯨꯒ ꯀꯩꯁꯨ ꯑꯣꯏꯄꯣꯠꯇꯦꯕ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯔꯝꯃꯗꯤꯀꯣ ꯃꯅꯨꯡ ꯂꯣꯏ ꯌꯥꯝ ꯍꯦꯟꯅ ꯐꯖꯗꯣꯏ ꯖꯥꯠꯅꯦ ꯐꯖꯅꯦꯕ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤꯅꯦꯕ ꯄꯨꯔꯥ ꯃꯝꯃꯤꯅꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯗꯤ ꯂꯣꯏꯔꯦ ꯑꯁ ꯈꯨꯐꯖꯗꯤ ꯂꯣꯏꯔꯦ ꯊꯨꯝ ꯌꯥꯛꯇ꯭ꯔꯣ ꯐꯖꯅ ꯇꯧꯋꯦꯜ ꯇꯥꯍꯧꯋꯦ ꯑꯩꯅ ꯇꯧꯋꯦꯜ ꯎꯠꯀꯦ ꯇꯧꯔꯒ ꯀꯥꯔꯝ ꯇꯧꯋꯦꯜ ꯇꯥ ꯂꯩꯍꯧꯋꯦ ꯑꯗꯨ ꯐꯖꯅ ꯍꯥꯏꯒꯦ ꯑꯗꯨ ꯐꯖꯅ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯑꯁ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯇꯧꯋꯤꯀꯣ ꯁꯥꯎꯟ ꯊꯣꯡꯕꯗ ꯁꯥꯎꯟꯗꯤ ꯑꯗꯣ ꯐꯖꯕꯗꯣ ꯅꯨꯡꯉꯥꯏ ꯑꯁ ꯂꯨꯝꯗꯤ ꯂꯨꯝꯃꯦ ꯇꯧꯋꯦꯜ ꯇꯥ ꯂꯩꯍꯧꯋꯦ ꯇꯧꯋꯦꯜ ꯎꯠꯀꯦ ꯇꯧꯔꯦ ꯑꯩꯈꯣꯏ ꯄꯥꯗ ꯌꯥꯎꯋꯦ ꯇꯧꯋꯦ ꯉꯁꯥꯏ ꯀꯣꯛꯁꯥ ꯃꯅꯨꯡꯗ ꯉꯥ ꯌꯥꯎꯋꯦ ꯉꯥ ꯆꯤꯛꯂꯦ ꯉꯥ ꯆꯤꯛꯑꯦ No one tell us nga fish bite. You didn't warn us. ꯉꯥ ꯆꯤꯛꯑꯦ ꯀꯂꯥꯛꯇ ꯆꯤꯛꯂꯦ ꯑꯩꯉꯣꯟꯗ ꯉꯥ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯣ Like eat away. ꯍꯥ It hurts. ꯑꯩꯉꯣꯟꯗ ꯁ꯭ꯋꯥꯏ ꯆꯤꯛꯀꯅꯤ
ꯉꯁꯥꯏ ꯉꯥ ꯐꯖꯕ ꯑꯃ ꯌꯦꯜꯂꯣ ꯃꯆꯨ ꯑꯁꯪꯕ ꯇꯧꯕ ꯖꯤꯔꯤ ꯖꯤꯔꯤ ꯄꯥꯏꯁꯤꯜꯂꯛꯄꯗꯣ ꯑꯩꯈꯣꯏꯅ ꯈꯣꯡꯅ ꯀꯥꯎꯒꯦ ꯇꯧꯕꯗ ꯑꯩꯅ ꯍꯣꯔꯦꯟ ꯍꯥꯏꯒꯦ ꯍꯥꯏꯗꯣ ꯇꯣ ꯆꯤꯛꯏꯅꯤ ꯃꯥꯅ ꯇꯥꯟꯅꯔꯒ ꯉꯥ ꯑꯇꯩꯅ ꯆꯦꯜꯂꯦꯕꯀꯣ ꯈꯠꯅꯕ ꯍꯧꯕ ꯐꯥꯎꯕ ꯃꯥꯗꯤ ꯉꯥ ꯐꯥꯎꯕ ꯑꯃ ꯇꯧꯔꯛꯄꯗꯣ ꯃꯥꯗꯤ ꯇꯥꯟꯅꯁꯨ ꯆꯤꯛꯁꯜꯂꯛꯄꯤꯅꯦꯕ ꯇꯧꯔꯤꯁꯦ ꯊꯤꯕ ꯉꯥꯅꯤꯅꯦ ꯀꯥꯔꯟꯒꯤ ꯉꯥꯅꯤꯀꯣ ꯑꯗꯨꯏ ꯉꯥꯗꯣ ꯑꯃ ꯆꯥꯎꯔꯝꯃꯗꯤ ꯃꯥ ꯖꯥꯏꯟ ꯑꯣꯏꯔꯛꯀꯗꯣꯏ ꯃꯥꯗꯤ ꯈꯨꯄꯥꯛ ꯇꯪꯈꯥꯏ ꯑꯃꯇꯪ ꯄꯥꯛꯄ ꯃꯥꯟꯕ ꯇꯥꯟꯅ ꯆꯤꯛꯏꯅꯤ ꯀꯥꯔꯟꯅꯦ ꯏꯆꯥꯅꯨꯄꯥ ꯁꯃꯨꯗ꯭ꯔꯕꯨꯡꯁꯤ ꯂꯣꯏ ꯀꯥꯔꯟ ꯈ꯭ꯋꯥꯏ ꯇꯧꯋꯦ ꯇꯥꯕꯁꯤꯗ ꯇꯥꯋꯦꯜ ꯑꯃ ꯇꯧꯔꯛꯏꯕꯅꯤ ꯇꯥ ꯂꯩꯍꯧ ꯈꯨꯟꯒꯦ ꯇꯧꯔꯤꯅꯦ ꯁꯤꯅꯤꯅꯦ ꯀꯥꯔꯟ ꯇꯧ ꯂꯩꯃꯤꯁꯦ ꯇꯧꯏꯅ ꯇꯧꯍꯧꯔꯤꯗꯣ ꯅꯝꯃꯛꯄ ꯌꯥꯗ꯭ꯔꯥ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅꯦ ꯍꯩꯔꯦ ꯃꯥ ꯍꯥꯏꯅꯤ ꯑꯗꯨꯒ ꯍꯩꯔꯦ ꯑꯁ ꯅꯪꯒꯨꯝꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯁꯃꯨꯗ꯭ꯔ ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏꯗ ꯇꯝꯃꯣꯏ ꯏꯔꯣꯏꯕꯁꯤ ꯁꯃꯨꯗ꯭ꯔ ꯇꯝꯅꯤ ꯍꯥꯏꯕ ꯃꯥ ꯏꯔꯣꯏꯕ ꯃꯌꯥꯝꯁꯦ ꯍꯣꯔꯦꯟ ꯌꯥꯝ ꯌꯥꯎꯔꯛꯈꯤꯅꯤ ꯌꯦꯡꯉꯨ ꯃꯤꯠ ꯊꯨꯞꯄꯦꯀꯣ ꯃꯤꯠ ꯈꯔ ꯊꯨꯞꯄꯦ ꯊꯨꯝ ꯌꯥꯛꯄꯩ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯅꯦ ꯃꯄꯥꯝ ꯆꯥꯅ ꯁ꯭ꯀꯨꯕꯥ ꯗꯥꯏꯚꯤꯡ ꯇꯧꯕ ꯆꯠꯈ꯭ꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁ꯭ꯅꯣꯀ꯭ꯂꯤꯡ ꯇꯧꯅꯕ ꯁꯨꯃꯥꯏꯅ ꯆꯠꯂꯦꯀꯣ ꯊꯧꯗꯣꯛꯑꯒ ꯈꯔ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯑꯃꯨꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯁꯤꯗ ꯃꯤ ꯇꯧꯅꯤꯡꯕ ꯑꯝꯇ ꯌꯥꯎꯗꯦꯅ ꯍꯥꯏꯌꯦ ꯁ꯭ꯀꯨꯕꯥ ꯗꯥꯏꯚꯤꯡ ꯇꯧꯕꯁꯦ ꯃꯄꯥꯝ ꯆꯥ ꯈꯛꯇꯅꯦ ꯑꯗꯨꯅ ꯑꯇꯩ ꯃꯤꯈꯩꯗꯤ ꯂꯣꯏꯅ ꯁꯤꯗ ꯇꯣꯡꯉ ꯆꯠꯂꯦ ꯑꯗꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯁꯦꯟꯅ ꯂꯩꯔꯕꯅꯤꯅꯀꯣ ꯌꯦꯡꯅꯤꯡꯕꯅꯦꯕ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗꯨꯗ ꯀꯩꯒ ꯁꯨꯝ ꯎꯕ ꯐꯪꯕꯗꯨꯗꯤ ꯌꯦꯡꯅꯤꯡꯉꯤꯗꯅ ꯑꯗꯣ ꯐꯣꯟ ꯀꯩꯀꯥ ꯑꯩꯈꯣꯏꯒꯤ ꯄꯥꯁꯄꯣꯔꯠ ꯀꯩꯀꯥ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯁꯦꯟꯅꯔꯤꯉꯩꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯐꯖꯗꯤ ꯐꯖꯩꯌꯦ ꯁꯤ ꯚ꯭ꯌꯨꯁꯦ ꯑꯗꯣ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗꯅꯦ ꯑꯩ ꯐꯣꯇꯣꯗꯤ ꯑꯃ ꯑꯅꯤꯗꯤ ꯈꯔ ꯅꯝꯍꯧꯋꯦꯀꯣ ꯉꯥꯁꯦ ꯌꯦꯡꯉꯨ ꯉꯥ ꯃꯆꯥ ꯃꯆꯥ ꯉꯥ ꯃꯆꯨ ꯃꯆꯨ ꯁꯃꯨꯗ꯭ꯔꯒꯤ ꯉꯥ ꯃꯌꯥꯝꯁꯦ ꯆꯦꯜꯂꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯕ꯭ꯂꯨ ꯂꯦꯒꯨꯟ ꯅꯝꯕ ꯕ꯭ꯂꯨ ꯂꯦꯒꯨꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯑꯃ ꯀꯩꯅꯣ ꯅꯝꯐꯝꯗꯣ ꯁꯤꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯝꯗ ꯑꯗꯨꯒꯤ ꯃꯆꯨꯒꯤ ꯑꯗꯨ ꯃꯐꯝꯗꯣ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯃꯥꯜꯂꯦ ꯑꯗꯨ ꯅꯝꯕ ꯌꯥꯅꯤ ꯇꯣ ꯏꯁꯤꯡꯒꯁꯦ ꯄꯨꯔꯥ ꯕ꯭ꯂꯨꯅꯤ ꯋꯥꯎ ꯈꯨꯐꯖꯕꯅꯤ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯩꯗꯤ ꯏꯁꯤꯡ ꯀꯤꯕꯅꯤꯅ ꯀꯨꯝꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ Hai cô chơi qua. Hai cô chơi. Chẳng ai festival là ông làm cái tăng cây trái quá Hai phút trình dê. thay của chính Chẳng ai festival cái làm cái đang cha vào đồ. Tăng nó sai đến quả. tăng lên sao đó ಅದು ಸೆಂಗದಬಿದ ಕೋತಿ Skit ka zay ako naga packet talaga yung December sa abdo tangdo. ꯇꯥꯡꯁꯨ ꯇꯥꯡꯉꯦ ꯑꯗꯣ ꯍꯥꯎꯁꯨ ꯍꯥꯎꯇꯦ ꯑꯗꯨꯗꯤ ꯀꯩꯅꯣꯅꯦ ꯃꯣꯏꯒꯤ ꯈꯨꯠꯁꯦꯝ ꯅꯠꯇꯦ Hina fresh oil. ꯑꯗꯒꯤ ꯁꯤꯗꯤ ꯃꯣꯏꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯣꯏꯗꯩꯅꯤꯗꯅ ꯑꯃꯗꯨꯅ ꯑꯩꯈꯣꯏꯗ ꯐꯪꯕ ꯄꯣꯠꯇꯨꯅ ꯑꯗꯨꯝ ꯑꯗꯨ ꯀꯩꯅꯣ Skit tawdo pa. ꯁ꯭ꯀ꯭ꯋꯤꯠ ꯑꯇꯥꯎꯕ ꯍꯥ Tiep su dumana daga. Skit soup ka zay oil fresh. Pela ba pela. ꯅꯨꯡꯉꯥꯏꯔꯕ ꯌꯨꯝꯗ ꯑꯩ ꯌꯨꯝꯗ ꯍꯤꯟꯗꯣꯛꯅꯤꯡꯖꯗꯦꯗ ꯀꯃꯥꯏꯅ ꯇꯧꯔꯕ ꯌꯨꯝꯗ ꯁꯤ ꯆꯠꯂꯝꯗꯥꯏꯕꯨꯛꯇꯅꯦ ꯍꯜꯂꯛꯄꯩ ꯇꯥꯏꯃꯤꯡ ꯃꯤꯀꯨꯞꯇ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯐꯅꯤ ꯍꯜꯂꯛꯄꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯝ ꯍꯜꯂꯛꯄꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯝ ꯍꯥꯏꯅꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯜꯂꯛꯄꯩ ꯁꯤꯟꯗꯣ ꯑꯣꯏꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯣꯏꯔꯅꯤ ꯑꯩ ꯆꯠꯅꯤꯡꯗꯕ ꯂꯣꯏꯔꯤ ꯕ꯭ꯂꯣꯒꯔꯁꯦ ꯁꯤ ꯌꯣꯒ ꯌꯥꯝ ꯍꯥꯎꯋꯦ ꯀꯩꯕ ꯂꯩꯍꯧꯔꯒꯦ ꯅꯪ ꯑꯗꯨꯝ ꯃꯥꯜꯂꯅꯤ ꯏꯁꯥꯒꯤ ꯃꯆꯥꯁꯨ ꯃꯥꯜꯂꯦ ꯂꯩꯍꯧꯔꯣ ꯍꯤ ꯁꯥꯟꯅꯔ ꯂꯩꯍꯧꯔꯣ ꯂꯥꯛꯆꯥꯡꯉ jangan bagi thagi bas yang di thara kira ba terang asu lagi moine ba ala 제 신도 양들로 신도 양들로 하는 거 또 이제 뽕 한번 더 그냥 또 봐요 그냥 보냐 아일랜드 가 하나 싱글이 가 하나 아일랜드 농들 란 사우 이거라 이거는 캣파이서 나오래 만 이제 너 저거 가대 해
제 소비니어 보실래? 실러이로세 고개 타오제. 숨어지네 소비니어기 레이드 시니게 PP 아일랜드 하발레로 I love PP 하발레게라. 실레로 PP 아일랜드 실레로. क्या पीने हो अमल ले रो मेमोरी ने किचन में लेकर नप पाया बदल ले रो अनी ले रो थाईलैंड 아니 어디가 나냐? 뭐 합쳐서 좀 딱 맞네요. 아니 어디가 나이 너무나? 이거는 뭐 라고 하네. 하. 아마니가 나이 너. अनी को मतलब इसे लगा सिटी छोड़ दिया ना 비비아는 싶은데 थाईलैंड 시티가. सिटी फजारे थाईलैंड सुया ये थाईलैंड कौन ले रो PP आइलैंड हाँ 뱅금 들려 왜 사기다 가이더라. आई को ने हम लोग आई को ने पी लगे को ना 셋 없이 블록 wer 말해 봐. शेर लो शेर रो गाने आई लव PP गाना दे अमा खक लो सिंगल पीस या ब्रांड खांगे this 100 baht 180 baht 1 2 3 4 lupa satu rupiah sani kan rupiah tadi 180 ada sani na baru sorak pak 180 ke 4 piece na hai pak I love PP tha 가전 아시 저렇게. khas khajan lagi tu koi koi mai the sage akoi lingjian mana se khaita khajan le lo le ama le si ya 와는 de 태는 뱅금 레. 받아 가진 데라고. 센터로 시비견은 태자비들이 용 맥네 들이 용. na te u 더블 ni 탭 더블 탭. double te to nak tu ni 맥네 띠고 너무 파저 프리스 났나 레 맥네 띠고. 더블 탭도 좀 많이 just one. 바자로 신은 바자로. si u gi basa to thagat laga to bosa si lo si picture di mana mun to ama itani ya si ama italo round si lo si ro 아이시만 저. adu pulak we ni kana ro 하라가 몸이 무거 이시 되게 거 하기로 알게 자체. je si lo si si phasa 알게 si lo si ro 난 엠도 그러다네. ha ไก่ตรงนั้นทำนะเปล่า นี่โรบินเนี่ยลิงชังเนบนี่กันเนาะคุยชัดลูกกี่ไก่เนาะเมมโมรี่นี่ 아이 라고 등강 누구 들어게. 실버에서 더블 띠겨야 돼. ที่เออนี่คือสุด 맞아요. ซิลบ้าแกนี่ปะ 180 baht 190 baht. ที่บ้านที่ IT into 3 lakh 그거 봐. แล้วก็ขนมมึงอ่ะสัตว์อุ้งปาดอ่ะเอาตลมาดียาได้เราเรา ข้างเดียวในปั๊ม เขาจะไปตัวเขาลงให้ไปเราตรงนี้ ในปั๊มเลยจ้ะ สิโลสิโลสินะพอดีสิโล150 please give me discount 150 thank you ถ้าใครเนื้อใบใช้ต้องที่ของเนื้อชัน อ่าเนี่ยอะไรเดี๋ยวไอ้ดิฉันเราจะเชื่อมไป ngoài tiếp hay chung cái năm sau mỗi đầu thì chung ไก่น่ะมันยิงมาแล้วเป็นไง แล้วมันจะเกิด ต้องเรียนนะต้องเรียน ถ้ายากกว่าซึ่งทำมาเลย อืมใช้ทุกของมันใช่ไหมอ่ะเลยใส่น้ำมันหรือเปล่า แกปีแกให้เนื้อแกปีให้แก 60 바ht3만 고금 루파 3만 고 มันเราใช่หรอ 라우로야 돼. 저 탱아니 예 라우도 ซิงก็ 라우로. เราซิงก็ต้อง 아. 시계 동원을 시바 파서 좀 탐나보니 대발라 가이다 탐나보니 해봐. 지가 간다는 시 오퍼너 시보. 세, 그냥 비람 먹. เราอีบ้านนี่เขาต้องอันนั้นที่ไหนเริ่ม 나만이야. 뭐이가? 뭐 망설 시가. cái lầm tính này hay kìa ha Poland masa aku kerja di Are you from Poland. Poland? Oh, name Agatha yeah. We are from India. Yeah, I asked your brother. He told me that he is your brother. Ngoài có, con nước ngoài. Cái thay này gì? Thay vì muốn cái gì thôi chứ. Mà trong tiếng gì vậy? Có gì? Cái nào chứ? Blogger chứ? lấy em đi xin được bây giờ nó không trả khối mà ghi lấy gì rồi cái nó Si biscuit, mapangi. Cái nào tụi này có view đó. Cái thay này thì nói cái mấy anh cái blogger. 거의 뭐 지뢰래 너도. Ha. Nati. Đó. Website ngang sang rồi à. Cắt lên à. 비디오는 공부하는 비디오는 원어가 내가 파산이 있는 데가 이용과 기도록 영상을 당지
ꯏꯔꯩ ꯀꯟꯃꯟꯈꯤꯗꯅ ꯍꯨꯝꯃ ꯇꯨꯒꯦ ꯇꯧꯋꯦ ꯑꯩꯗꯤ ꯕꯦꯒꯁꯤꯗ ꯐꯣꯟꯗꯒꯤ ꯀꯩ ꯂꯣꯏ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨ ꯂꯣꯏ ꯆꯣꯠꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯀꯨꯝꯗꯅꯕ ꯈ꯭ꯋꯥꯡ ꯌꯧꯗꯕꯤꯗꯅꯦꯕ ꯑꯩꯅ ꯀꯨꯝꯃꯤꯁꯦ ꯇꯧꯏꯁꯦ ꯑꯃꯨꯛꯁꯤꯅ ꯃꯤꯗꯤ ꯐꯣꯟꯗꯣ ꯃꯊꯛꯇ ꯊꯝꯅꯔꯝꯃꯒ ꯄꯪꯂꯨꯞꯇ ꯂꯨꯞꯅꯩ ꯑꯩꯅꯒ ꯈꯔ ꯀꯤꯕꯒ ꯑꯗꯨꯝ ꯂꯨꯞꯇ꯭ꯔꯦ ꯁꯤꯐꯧꯗ ꯃꯣꯏꯒꯤ ꯃꯣꯏꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯥꯈꯠꯂꯒ ꯐꯣꯟꯗꯣ ꯊꯥꯕ ꯌꯥꯗꯕꯗꯨꯅ ꯐꯅ ꯀꯨꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯆꯥꯔꯖꯤꯡ ꯆꯪꯕ ꯌꯥꯗꯕꯗꯣ ꯅꯪ ꯐꯣꯟ ꯆꯥꯔꯖ ꯀꯩꯅꯣ ꯇꯧ ꯌꯥꯗꯦ ꯅꯣꯠ ꯆꯥꯔꯖꯤꯡ ꯑꯗꯨꯝ ꯇꯧꯗꯣꯏꯗꯣ ꯀꯩꯅꯣ ꯇꯧꯕꯗ ꯄꯋꯥꯔ ꯕꯦꯡꯗꯩ ꯇꯧꯕꯗ ꯑꯥꯏꯐꯣꯟꯒꯤ ꯑꯃ ꯂꯩꯕꯗꯣ ꯃꯇꯣꯟꯒꯤ ꯃꯥꯒꯤ ꯀꯅꯦꯛꯇꯔꯁꯤꯗ ꯋꯥꯇꯔ ꯀꯩꯅꯣ ꯋꯥꯇꯔ ꯗꯤꯇꯦꯛꯇꯦꯠ ꯑꯅ ꯁꯨꯝ ꯇꯧ ꯂꯩꯕꯗꯣ ꯑꯗꯨ ꯇꯧ ꯑꯩ ꯂꯩꯗꯅ ꯃꯥꯏ ꯄꯥꯈꯠꯂꯨꯔꯅꯦꯕ ꯐꯣꯟꯗꯣ ꯌꯥꯔꯔꯣꯏꯗ꯭ꯔꯥꯅ ꯑꯩ ꯌꯥꯅꯤꯗꯤ ꯈꯪꯉꯦ ꯉꯥꯏꯍꯥꯛꯇꯪ ꯀꯪꯍꯜꯂꯒ ꯋꯥꯇꯔ ꯗꯤꯇꯦꯛꯇꯦꯠꯇꯣ ꯑꯗꯨꯝ ꯑꯗꯣ ꯇꯧꯕꯅꯦ ꯏꯁꯤꯡꯗ ꯁꯨꯃꯥꯏꯅ ꯍꯦꯛ ꯆꯠꯂꯨ ꯈꯨꯗꯤꯡꯒꯤꯅꯦ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯥꯏꯐꯣꯟ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯇꯣꯟꯗꯣ ꯃꯥꯒꯤ ꯄꯣꯔꯠ ꯀꯩꯅꯣꯗꯣ ꯆꯥꯔꯖꯤꯡ ꯄꯣꯔꯠꯇꯣ ꯏꯁꯤꯡ ꯍꯦꯛ ꯆꯣꯠꯄꯒꯅꯦ ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯌꯨꯝꯗ ꯋꯥꯇꯔ ꯂꯩꯕꯗꯤ ꯗꯤꯇꯦꯛꯇꯦꯠ ꯇꯧꯗꯦꯗꯅ ꯁꯤ ꯁꯃꯨꯗ꯭ꯔ ꯀꯨꯝꯕꯗꯅꯦꯕ ꯇꯧꯔꯤꯁꯦ ꯅꯪ ꯅꯍꯥꯟꯒꯩ ꯐꯨꯔꯤꯈꯥꯎꯗ ꯐꯣꯟꯗꯣ ꯍꯥꯞꯄ ꯆꯠꯇꯕ ꯀꯥꯡꯕꯨ ꯑꯣꯏꯕꯒꯤꯅꯦ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯄ ꯆꯠꯄ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯩ ꯐꯣꯟꯁꯦ ꯆꯥꯔꯖꯤꯡ ꯆꯪꯗ꯭ꯔꯦꯅ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯦꯛꯇ ꯂꯥꯛꯀꯅꯦꯕ ꯑꯗꯨꯝ ꯀꯩꯅꯣꯅ ꯑꯗꯨꯝ ꯁꯝ ꯀꯪꯍꯟꯅꯕꯗꯨꯅ ꯀꯥꯝꯊꯣꯛꯑ ꯑꯗꯨꯝ ꯌꯥꯕꯅꯦꯕ ꯑꯣ ꯃꯌꯥꯝꯁꯨ ꯈꯪꯕꯤꯍꯧꯔꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯤꯁꯦ ꯑꯃꯨꯛ ꯇꯣꯡꯁꯤꯜꯂꯒꯦꯅ ꯑꯩ ꯄꯥꯈꯠꯂꯛꯑꯦꯗꯤ ꯀꯩꯀꯩ ꯁꯨꯝ ꯃꯆꯤꯟ ꯇꯨꯝꯕꯒ ꯂꯩꯔꯝꯃꯗꯤ ꯊꯤꯟꯈ꯭ꯔꯗꯤꯅ ꯍꯌꯦꯡ ꯃꯤ ꯁꯥꯡꯈ꯭ꯔꯕ ꯖꯔꯅꯤ ꯀꯣꯏꯕ ꯂꯥꯛꯏꯁꯤꯗꯩꯁꯦ ꯈꯣꯡ ꯁꯦꯠꯑꯗꯤ ꯆꯠꯉꯝꯃꯣꯏꯗꯅ ꯑꯩ ꯊꯤꯜꯂꯤ ꯈꯪꯉꯤꯅꯤ ꯃꯣꯖꯥ ꯎꯕꯅ ꯑꯩ ꯁꯤꯗ ꯑꯃ ꯊꯤꯜꯂꯛꯄꯅꯦ ꯑꯩꯁꯨ ꯀꯥꯎꯔꯦ ꯃꯐꯝꯗꯣ ꯀꯨꯝꯕ ꯍꯧꯕꯗꯅ ꯀꯥꯈꯠꯂꯛꯄꯗ ꯄꯥꯛ ꯂꯥꯎ ꯊꯤꯟꯕꯅꯤ ꯈꯪꯉꯤꯅꯦ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯈꯨꯀꯪꯁꯤꯒ ꯆꯒꯠꯅꯕ ꯌꯥꯝ ꯄꯥꯝꯖꯕ ꯁꯨꯃꯥꯏꯅ ꯑꯋꯣꯏ ꯇꯥꯟ ꯇꯧꯕꯗꯤ ꯌꯥꯗꯕ ꯃꯣꯖꯥ ꯈꯣꯡꯎꯞ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯣ ꯑꯩꯈꯣꯏꯅ ꯁꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗꯨꯗ ꯃꯐꯝꯁꯤꯗ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯍꯥꯟꯕ ꯊꯝꯃꯝꯕ ꯃꯐꯝꯁꯤꯗꯅꯦꯕ ꯑꯁꯤꯅ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯔꯒ ꯁꯤꯗ ꯂꯟꯁ ꯂꯟ ꯆꯥꯐꯝ ꯆꯥꯍꯧꯕ ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯂꯟꯁ ꯆꯥꯍꯜꯂꯝꯗꯥꯏꯅꯦ ꯀꯣꯏꯅ ꯂꯥꯛꯏꯁꯦ ꯂꯣꯏꯔꯒ ꯂꯟꯁ ꯆꯥꯕ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯅ ꯑꯃꯗꯨꯅ ꯄꯨꯡ ꯑꯃ ꯇꯥꯔꯦꯅ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯏꯁꯤꯡ ꯑꯩꯗꯤ ꯈꯔ ꯊꯛꯄ ꯄꯥꯈꯠꯂꯨꯔꯝꯅꯦ ꯃꯥꯡꯅꯔꯗ꯭ꯔꯥꯅ ꯁꯨꯝ ꯆꯥꯎꯈ꯭ꯔ ꯃꯐꯝꯁꯤꯗ ꯃꯤꯍꯨꯟꯒꯁꯦ ꯁꯨꯗ꯭ꯔꯗꯤ ꯋꯥꯈꯜꯁꯦ ꯐꯛꯆꯟꯈ꯭ꯔꯦꯕ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯇꯣꯈꯥꯏ ꯇꯥꯟꯅꯔꯛꯄꯗꯨꯗ ꯃꯥꯡꯈ꯭ꯔꯗꯤꯅ ꯈꯟꯕ ꯄꯥꯈꯠꯀꯟꯕꯁꯦ ꯑꯗꯨꯝ ꯄꯥꯈꯠꯀꯜꯂꯦ ꯑꯗꯨꯕꯨꯗꯤ ꯐꯔꯤꯅꯤ ꯀꯩꯅꯣ ꯆꯦꯛꯁꯤꯟꯖꯕꯁꯤꯅ ꯁꯤ ꯐꯤꯐꯤ ꯑꯥꯏꯂꯦꯟꯁꯦ ꯊꯥꯏꯂꯦꯟ ꯆꯠꯂꯗꯤ ꯀꯩꯅꯣ ꯆꯠꯄ ꯄꯨꯀꯦꯠꯇꯤ ꯌꯧꯕꯤꯕ ꯄꯨꯀꯦꯠ ꯌꯧꯔꯒ ꯐꯤꯐꯤ ꯑꯥꯏꯂꯦꯟ ꯕꯨꯛꯇꯪꯗꯤ ꯌꯧꯔꯝꯕ ꯌꯧꯗ꯭ꯔꯁꯨꯀꯣ ꯐꯤꯐꯤ ꯑꯥꯏꯂꯦꯟ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯆꯠꯄꯒꯤ ꯁꯤꯅꯔꯤ ꯃꯇꯦꯛꯀꯗꯣ ꯑꯩꯅ ꯂꯥꯏꯞ ꯊꯥꯗꯣꯛꯑ ꯊꯅꯝꯕꯅꯦ ꯐꯖꯩ ꯂꯩꯔꯥꯡ ꯐꯖꯩ ꯊꯥꯏꯂꯦꯟ ꯐꯖꯔꯝꯃꯤꯁꯤꯗꯤ ꯅꯨꯄꯤꯁꯦ ꯍꯦꯟꯅ ꯐꯖꯕꯤꯅꯤ ꯃꯥꯟꯈ꯭ꯔꯦ ꯁꯥꯔꯤꯁꯦ ꯊꯥꯏꯂꯦꯟ ꯅꯨꯄꯤ ꯍꯦꯟꯅ ꯃꯥꯟꯈ꯭ꯔꯦ ꯑꯃꯨꯛ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯁꯤꯗ ꯂꯩꯔꯥꯡꯒ ꯆꯤꯟꯊꯠꯇꯅ ꯑꯗꯨꯒ ꯅꯣꯏꯅ ꯎꯖꯅꯕꯅꯅꯦ ꯊꯥꯏꯂꯦꯟꯗꯩꯔ ꯊꯥꯏꯂꯦꯟ ꯃꯥꯜꯂꯦ ꯏꯁꯇꯦꯇꯁꯀ ꯊꯥꯒꯠꯂ ꯊꯝꯃꯝꯕꯅꯦ ꯍꯥ ꯑꯗꯒꯤ ꯀꯩꯅꯣ ꯂꯥꯏꯞꯅꯦ ꯑꯩꯅ ꯊꯥꯏꯗꯣ ꯂꯥꯏꯞ ꯊꯥꯔ ꯊꯅꯝꯕꯅꯦ ꯅꯪꯗꯤ ꯎꯅꯕ ꯂꯥꯏꯚ ꯑꯗꯩ ꯊꯥꯊꯅꯕ ꯑꯩꯒꯤ ꯂꯩꯇ꯭ꯔꯒꯗꯤ ꯍꯦꯟꯅ ꯐꯣꯟꯗꯣ ꯕꯦꯛꯇꯨꯗ ꯀꯅꯥ ꯌꯥꯎꯍꯧꯕꯅꯦ ꯈꯪꯅꯤ ꯍꯦꯟꯅ ꯃꯥꯡꯈ꯭ꯔꯁꯨ ꯊꯥꯏꯂꯦꯟ ꯍꯌꯦꯡ ꯍꯥꯏꯔꯅꯤ ꯑꯩꯒꯤ ꯂꯥꯏꯞꯇꯣ ꯃꯣꯏ ꯐꯦꯁꯕꯨꯛꯇꯩ ꯊꯥꯔꯝꯃꯒꯗꯤ ꯀꯔꯝꯕ ꯍꯣꯇꯦꯜ ꯆꯥꯗꯣꯔꯦꯕ ꯀꯗꯣꯝ ꯁꯥꯏꯠꯇꯅ ꯆꯥꯈ꯭ꯔꯤꯁꯦꯅ ꯁꯤꯗꯁꯨ ꯌꯥꯔꯦ ꯑꯗꯨ ꯎꯔꯦꯗꯅ ꯑꯗꯨꯗꯩ ꯋꯥꯈꯜ ꯈꯜꯂꯒꯅꯦ ꯑꯩꯅ ꯊꯥꯔꯝꯃꯤꯗꯣ ꯐꯨꯔꯤꯠꯇꯣ ꯂꯤꯁꯜꯂꯣ ꯃꯤ ꯃꯥꯡꯗ ꯌꯥꯝ ꯃꯤꯔꯝꯁꯤꯗꯒ ꯐꯖꯗꯤꯌꯦ ꯀꯥꯏꯅꯣ ꯐꯨꯔꯤꯠ ꯃꯥꯡꯈ꯭ꯔꯗꯤ ꯑꯩ ꯄꯥꯈꯠꯂꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯁꯤ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤ ꯃꯊꯪ ꯆꯠꯅꯕ ꯕ꯭ꯂꯣꯒꯔ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯕ꯭ꯂꯣꯒꯔꯁꯤ ꯏꯁꯤꯡ ꯂꯨꯞꯍꯧꯗꯕꯩ ꯏꯁꯤꯡꯗ ꯁ꯭ꯅꯣꯀ꯭ꯂꯤꯡ ꯇꯧꯍꯧꯗꯕ ꯅꯪꯍꯧꯗꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯕꯦꯛ ꯁꯦꯟꯅꯔꯤꯉꯩꯗ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗ ꯄꯇꯥꯌꯥꯗ ꯑꯣꯏꯅ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯉꯁꯤꯒꯤꯗꯤ ꯏꯁꯤꯡ ꯀꯨꯝꯕꯒꯤ ꯃꯇꯝ ꯂꯣꯏꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯐꯖꯩꯀꯣ ꯁꯦ ꯃꯣꯏꯁꯦ ꯍꯤꯁꯦ ꯅꯠꯇꯕꯅꯤꯀꯣ ꯃꯅꯤꯡꯒꯤꯁꯤꯅꯦ ꯃꯣꯏ ꯍꯥꯏꯁꯦ ꯑꯥꯏꯂꯦꯟꯁꯦꯐꯖꯅ ꯄꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯪꯉꯛꯇꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯆꯥꯕꯗꯣ ꯀ꯭ꯌꯨ ꯂꯦꯡꯉꯒꯅꯦ ꯉꯥꯏꯅꯩꯉꯩꯗꯅꯦ ꯅꯣꯡ ꯏꯗꯔꯦ ꯏꯔꯩꯁꯤꯗ ꯍꯤ ꯊꯧꯕꯁꯦ ꯀꯟꯅ ꯃꯥꯅ ꯊꯧꯒꯠꯂꯛꯄꯗꯣ ꯁ꯭ꯄꯤꯠꯇ ꯑꯃꯨꯛ ꯂꯩꯈꯠꯂꯛꯄꯗꯣ ꯑꯗꯨꯒꯤꯅꯤꯗ ꯂꯦꯞꯄ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯁꯤꯗꯩꯗꯤ ꯑꯃꯨꯛ ꯃꯊꯪ ꯐꯖꯕ ꯌꯥꯝ ꯆꯠꯂꯛꯈꯤꯅꯤ ꯑꯗꯨꯝ ꯃꯤꯠꯇ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯌꯦꯡ ꯑꯗꯣꯝꯒꯤ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯑꯀꯥꯟꯗꯀꯣ ꯈꯔ ꯑꯥꯏꯗꯤꯌꯥ ꯈꯔꯗꯁꯨ ꯂꯩꯍꯧꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯥꯏꯁꯇ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ